ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯂꯣꯖꯤꯛ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯐꯤꯛ ꯊꯤꯡꯀꯤꯡ ꯇꯧꯕ ꯉꯝꯕ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯑꯃꯁꯨꯡ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯎꯗꯕ ꯃꯇꯝꯗ ꯑꯩꯈꯣই ꯁꯨꯝ ꯍꯟꯊꯕ ꯏꯁꯦꯜ ꯏꯕꯥꯏ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤꯁꯨ ꯑꯃꯛꯀ ꯑꯩꯈꯣꯏꯁꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯒ ꯂꯩꯔꯤꯁꯤꯡꯁꯤꯅ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯒꯅꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯥꯏꯗꯤꯌꯥꯁꯦ ꯄꯨꯔꯒ ꯆꯠꯂꯒ ꯍꯦꯟꯅ ꯐꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯤꯌꯔ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗꯣ ꯃꯗꯨ ꯄꯥꯝꯕꯅꯤ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯤꯖꯒꯦ ꯌꯥꯝꯅ ꯃꯤꯗꯣ ꯑꯉꯥꯡ ꯂꯣꯏꯗꯨ ꯌꯥꯝꯃꯟꯈꯤꯕꯅꯤꯅ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯔꯛꯇ꯭ꯔꯦꯅ ꯈꯟꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯕ ꯋꯥꯕꯤꯔꯣ ꯃꯗꯨ ꯍꯧꯔꯛꯑꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯇꯦꯟꯁꯟ ꯅꯤꯡꯉꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯍꯥꯏꯁꯤ ꯈꯨꯟꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯈꯛ ꯇꯝꯃꯛꯏ ꯌꯥꯝ ꯇꯝꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯈꯔ ꯐꯣꯀꯁ ꯇꯧꯔꯛꯏꯁꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗꯦ ꯉꯁꯥꯏꯒꯤ ꯂꯧ ꯎꯕꯒꯤ ꯉꯥ ꯐꯥꯕꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯦꯜꯗ ꯑꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯐꯥꯗꯔꯁꯤ ꯄꯣꯛꯄ ꯑꯩꯈꯣꯏ ꯏꯙꯧꯁꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯖꯍꯧꯏ ꯃꯥꯏ ꯄꯨꯟꯁꯤ ꯆꯍꯤ 100 ꯍꯦꯟꯈꯤ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯁꯨ ꯃꯗꯨ ꯏꯁꯟꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯈꯣꯏꯗ ꯂꯩꯍꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯍꯧꯗꯦ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯤꯉꯣꯟꯁꯦ ꯋꯥꯡꯈꯩꯔꯥꯛꯄꯝꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯇꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯊꯧꯁꯤꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯅꯈꯣꯏꯗꯤ ꯏꯔꯥꯕꯣꯠꯁꯤ ꯎꯍꯧꯗ꯭ꯔꯦ ꯏꯔꯥꯕꯣꯠꯁꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯃꯛ ꯂꯦꯛꯈꯤ ꯍꯥꯏ ꯑꯩꯒꯤ ꯏꯊꯧꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯥꯗꯤ ꯊꯣꯛꯂꯛꯑꯝꯅꯤꯅ ꯂꯜꯍꯧꯕ ꯇꯥꯍꯜꯂꯝꯅꯤꯅ ꯁꯔꯀꯥꯔꯗꯨꯅ ꯃꯥ ꯐꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯁꯤ ꯌꯦꯡꯉꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯤꯅ ꯃꯥꯁꯦ ꯆꯥꯛ ꯄꯤꯖꯈꯤ ꯍꯥꯏ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕ ꯄꯩꯁꯥ ꯁꯤꯐꯥꯎꯕ ꯄꯨꯊꯣꯛꯑꯝꯃꯦ ꯍꯥꯏ ꯃꯁꯤ ꯂꯩꯔꯝꯕ ꯃꯥꯜꯂꯦꯀꯣ ꯃꯥꯅ ꯄꯨꯊꯣꯛꯑꯝꯕ ꯄꯩꯁꯥꯁꯤꯐꯥꯎꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯄꯪꯈ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯑꯗꯨ ꯏꯊꯧꯗꯨꯅ ꯁꯤꯒꯤꯁꯦ ꯏꯔꯥꯕꯣꯠꯅ ꯄꯤꯔꯝꯕ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯀꯌꯥꯃꯨꯛ ꯋꯥꯡꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯄꯉꯥꯡꯇ ꯉꯥꯡꯉꯦ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪ ꯍꯩꯔꯕ ꯃꯌꯥꯝꯁꯤꯡꯅ ꯉꯁꯤꯒꯤ ꯄꯤꯕ ꯂꯦꯛꯆꯔꯁꯤꯡꯁꯤꯗ ꯇꯟꯊꯕ ꯌꯥꯎꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯇꯟꯊꯕꯁꯨ ꯌꯥꯎꯕꯤꯔꯅꯨꯊꯋꯥꯏ ꯌꯥꯎꯕꯗꯨꯗ ꯑꯣꯏꯅ ꯆꯟꯕꯤꯔꯣ ꯉꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯥꯏꯗꯦꯝꯃꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕ ꯑꯣꯖꯥ ꯖꯂꯥꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯖ ꯑꯩꯈꯣꯏꯒꯤ ꯍꯦꯐꯥꯖꯨꯗꯤꯟ MCS ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
Oja Danavir Laishramdi Satkre, Punamaku Ikai Kumnaba Uchari. Loina na Lengbi Ragliva Aikoigi Sagegi. Ichil inausing amasung ichasing inausing pudan lakpiriba guardian khudikma pusu aigi taraptagi thagachaba phongdokjari aikoina ngasi sinjariba tawjariba sageigi felicitation program 5 meritorious award cum felicitation program 2026 asi karigi damakta no haiba matamda akoi pukning pikna Sin Banati. Ecoina Pugning Pigna, Ecoig Kaki Weba Wakalonda, Pikwa Wakalonda, way of D. Nasigi dies the Pambiriba, Dudegi, Ecoig intellectual sing, scholar sing, invite the Rogaga, Yauriba Mayam sing si, Yaurum the way, Adugi Tims the Nati, Ecoy Adugi, idea the Nati. Akoi Puna Paminaba, Ekoi Puna, Zakat Minaba. Adugumba Jumnagi Imungama Oirubagi Akoina Imungdo da Pulba Adugi member Amani Haina Koima Amsi Laujaraga Taujava Ekogi Paksani Ekogi Sagai Sigi Punanaba Honarakada Sagai Sigi Taudang Lorakiba Aigi Inausing Amasung Sajok Bibirakpa Ekogi Sagai Jasi Mayam Kuding Pu Aigi Taraptagi di Angakpa Laitana Tagachaba Pongdokjari Mingoina Panjarabada Aigi announcing Ekoigi Ahmad Masasu Kayangam Dana Lairakpa Adadagi Ekoigi Tabuk Toramda Tawai Auna Chenjaramba Adugo Masagi Kandisana Pibam Sum Soksalakpadagi Masi Yau Kayangamukte Adugo Magi the Muktasu Akoina Choba Dua Taujari, Aduga Loinana, Aginau, Rias, Dudagi, Imran Lilongdagi, Ayubaya Amjad, Dagi, Ay Inau, Yarbok Sham, the Vidagi, Yunus Koi, Hairiba, Mayam Singshina, Sagai, Sekoisi Punsi, Adumena Tauraga, Ekoisi, Karino, Ekoigi Wakalonsi, Haibasi, Tamaga, Chakat Minaba. Amasung Apaba citizen ama oinanaba thamsi kana ki sagai dabusoi khoi comparison tawbalaiti kana ki sagai dabusu aikoina kari haini nungai taba nungsidaba makhoi sagai de dumai tawkhre aikoi sagai gi mi di chahudre aikoi sagai di yam hanthaba thakta leire haibo khalon chu leiti Akoi Jumna, Akoi Pasi Haven, saying Naira. Adu Pabama Tamda Kari Kari Posan Shangi, Haiba Port Simadi, Akoi Naina Bataka, Oi. Education si Yaw the way a day, Masiama Focus Tausi, Haidana, Akoya Lumpulapani, Adu Katani, Aduga Sagegi Waiba Tonganba, Pataba, Dudagi, Adugumbama, Tauba Kotpa Laisi, Haibadi, Akoi Wakalon the Chindi. Aduna Maruina Hairabada, I koi Icha inausing, Amasung Isal Sing, Sing Share. Hogalak generation Sing Shigi, Pil Kuding Makta, some night of the medicine Gumba, engineer, teaching, law, Adagi civil service, technology, business, agriculture, Kutsa Hyper skill, Sana Konabagi. Hiram dasu aikoi si thawa yausi hanadi aikoi gi history binangai leramde aina haining ba mayam ama leiba port sing se amuk hanai haijar roige aikoi gi scholar sing lakpirik badai da phambiri be sing sina pi ki ba lecture da yaug da amat ta yaudri aina siam hairage haiba port da sisu adum haigre samna ida NRC matang chekta Ozajalana Pankre. Adodagi Sar Kaidemani nasu, Pajapajaba haikre, Sar Sana Tumbanasu, Pajapajaba haikre, Duga Koigi Wankaira Pangi Oza Ramanandai Koidihoi, Selibai, Wainatomba, Mama Sing, Oiramba Yai, Adu Purna Maksingsi, Naluina Pankibada,
ai wa ngang na ngai ama pho bu yaw dre na adu mai na tham ja ge adu na si di akhoi na akhoi gi I thau abok akhoi gi horak phang bi ningon se akhoi ngasi uri ba mayam sing se akhoi gi wang khairak bang bi isel ibai sing sina urang bani o akhoi gi ningol du na poklak pa ningon du gi chada naudang tani na phammi se haiba ma uramani akhoi na su akhoi gi isel ibai ma ma do ngasi di akhoi sida ure masigi nungai bese masisu akhoi da yamna pungning nungsiba amasung akhoi na nungsi pham thoi loina loina na makhoi na su akhoi bu aduk nungsi pham thoi aduga hairiba mayam singse asai oja ramanandana thangphiba mayam do felicitation ga mari leinadraga su akhoi ngasi port khuding mak singsi gi mari leina aliba port ase kanagumana di khalam bayai wakhal suna khantha jada ba adegi mangonda kari haini thinkingness power du leitabadagi kari no felicite sanama tauraga 5 meritorious award tauraga ngasi manipur gi oina akhoi si topic sin nei na re na khalamwani adu punamakto hairiba mayam singse loinamak changi haibase akhoi gi siliba isa inausing amasung aigi sunupa miras na su masigi kari culture se ama sagachabani asumena tawdana thamjage ado akhoi gi isa inausing sida aina piningba message haibabu akhoi gi afaba lamchat chajat minungsi leiba discipline leiba logic amasung scientific thinking tauba ngamba social responsibility lauba amasung jat bijat khaidaba responsible citizen ama oina na bohona si akhoi like phajana tamsi hairiba mayam singsi yaudaba matamda akhoi sum hanthaba isel ibai mama akhoi gi lakpiriba adagi makhoi gi so maka akhoi si I gi mari oiraga leiri singsina wakhal adum khangani makhoi su nungai roi akhoi na su nungai roi ado punamak singse masi idea se puraga chatlaga hena phaba akhoi gi spare leina na ba honna bado madu pambani ai wari mateng phakhtang li jage yamna mi do wangang loi tu yaman khibanina yamna waba ama program si horaktre na khanbado ngahtang khangba wabiro madu haura ani soidana adu aisi yamna tension ningi aina ngang oiringai matamda laik tam bahorokpa matamda ekhoina ga laik tam akbai si khunduda ekhoi mari manga adu mena khak tammi yam tamba yaraba matamni sengna hairabada akhoi si lairik laisu gi lambida hojik khaktani khara focus tawri isi hanadi akhoi yamna sondharami laik laisu gi wakin khalamde asai gi low ubagi nga phabagi hingnana bagi lambelda ayambana dumena oiki ado aibu pokpa father si pokpa akhoi idhause akhoi abokse ayamna sangna leimina jawi mai punchi sahi chame henki mana hairamba wafam amaka akhoi no matamduda akhoi na rektama asu madu I ho isange khotge haiba wakhalondu akhoi da lehodam ni nai khoi ni I haude ado ma san hairami akhoi gi akhoi gi asai gi ningon che wangkhai rakpam ni haibasi yamna piklingai matamda mana ta ammi aduga mama ithauksina hairambani akhoi aboksina engonda hairambani nakhoi di ida bochi uhodre
ꯏꯔꯥꯕꯣꯠ ꯆꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯃꯛ ꯂꯦꯛꯈꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯊꯧꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯃꯥꯗꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯂꯜꯍꯧꯕ ꯇꯥꯍꯜꯂꯕꯅꯤꯅ ꯁꯔꯀꯥꯔꯗꯨꯅ ꯃꯥ ꯐꯥꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯁꯤ ꯌꯦꯡꯉꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯤꯅ ꯃꯥꯁꯦ ꯆꯥꯛ ꯄꯤꯖꯈꯤ ꯍꯥꯏ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕ ꯄꯩꯁꯥ ꯁꯤꯐꯥꯎꯕ ꯄꯨꯊꯣꯛꯑꯝꯃꯦ ꯍꯥꯏ ꯃꯁꯤ ꯂꯩꯔꯝꯕ ꯃꯥꯜꯂꯦꯀꯣ ꯃꯥꯅ ꯄꯨꯊꯣꯛꯑꯝꯕ ꯄꯩꯁꯥꯁꯤꯐꯥꯎꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯄꯪꯈ꯭ꯔꯕ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯑꯗꯨ ꯏꯊꯧꯗꯨꯅ ꯁꯤꯒꯤꯁꯦ ꯏꯔꯥꯕꯣꯠꯅ ꯄꯤꯔꯝꯕ ꯄꯩꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯀꯌꯥꯃꯨꯛ ꯋꯥꯡꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯄꯉꯥꯡꯇ ꯉꯥꯡꯉꯦ ꯃꯩꯇꯩꯅꯁꯨ ꯄꯉꯥꯡꯇ ꯍꯥꯏꯔꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯌꯥꯝꯅ ꯍꯩꯅꯔꯛꯑꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯗꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯁꯨ ꯂꯩꯔꯛꯀꯅꯤ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯔꯥꯕꯣꯠꯀꯤꯗꯨꯗꯤ ꯆꯨꯝꯅ ꯑꯍꯟꯗꯨꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯑꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯑꯃꯁꯨꯡ ꯍꯧꯔꯛꯐꯝꯒꯤ ꯅꯤꯉꯣꯟꯗꯣ ꯑꯗꯨ ꯐꯥꯎꯕ ꯄꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯦꯀꯣꯔꯠ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗꯤ ꯏꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯔꯤꯁꯥꯔꯁ ꯑꯣꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯃꯤꯔꯥꯖ ꯈꯣꯏ ꯀꯅꯥꯅꯒ ꯄꯨꯊꯣꯔꯛꯇꯅ ꯉꯁꯤ ꯈꯪꯍꯟꯕꯤꯔꯤꯁꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯀꯔꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯥꯛꯄ ꯏꯃꯥ ꯄꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯀꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤ ꯌꯥꯝꯅ ꯊꯦꯡꯅ ꯑꯣꯠ ꯅꯥꯏꯠꯀꯨꯝꯕ ꯑꯣꯠ ꯑꯋꯥꯔꯒꯨꯝꯕꯗ ꯂꯥꯛꯄꯗ ꯐꯥꯎꯕ ꯃꯉꯣꯟꯗꯗꯤ ꯍꯧꯒꯠꯂꯒ ꯌꯦꯟ ꯂꯦꯜꯂꯒ ꯄꯤꯖꯧ ꯅꯃꯥ ꯄꯣꯛꯅꯕ ꯅꯀꯨ ꯂꯥꯛꯄꯅꯤꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯋꯥꯡꯈꯩꯔꯥꯛꯄꯝꯒꯤ ꯑꯩꯒꯤ ꯏꯆꯦꯜꯂꯤꯕꯥꯏ ꯑꯃꯁꯨꯡ ꯃꯥꯝꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯐꯕꯗꯣ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯖꯠ ꯇꯧꯒꯗꯕꯅꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯥꯔꯀꯥꯏꯚꯁꯀꯤ ꯀꯂꯥꯝꯅ ꯑꯣꯖꯥ ꯀꯂꯥꯝꯗꯨꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯒꯗꯕꯅꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯈꯟꯒꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯚꯥꯞ ꯇꯥꯕ ꯃꯤꯗꯨꯅ ꯈꯟꯒꯗꯕꯅꯤ ꯚꯥꯞ ꯇꯥꯗꯕ ꯃꯤꯗꯨꯅꯗꯤ ꯃꯗꯨ ꯑꯔꯊ ꯂꯩꯔꯣꯏꯕ ꯈꯜꯂꯣꯏ ꯍꯥꯏꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯨꯅ ꯐꯖꯅ ꯍꯩꯔꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯗꯨꯗꯒꯤ ꯁ꯭ꯀꯣꯂꯥꯔ ꯐꯤꯕꯝ ꯊꯥꯕ ꯃꯤꯁꯤꯡꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯩ ꯃꯈꯣꯏ ꯂꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯃꯣꯏꯁꯤꯡꯗꯣ ꯀꯔꯕꯥꯔ ꯗ꯭ꯔꯒꯇ ꯀꯌꯥ ꯈꯨꯠ ꯊꯥꯗꯕꯅꯤ ꯌꯥꯎꯗꯕꯅꯤ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯇꯣꯉꯥꯜꯂꯦ ꯃꯣꯏꯁꯦ ꯃꯤꯗꯨ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯗꯦꯕ ꯑꯗꯨ ꯃꯈꯣꯏ 5-10ꯅ ꯁꯨꯝ ꯇꯧꯕ ꯉꯁꯤ ꯍꯞꯇꯥ ꯑꯃ ꯂꯩꯔꯒꯁꯨ ꯃꯤ 2 ꯑꯃ ꯐꯥꯕ ꯍꯌꯦꯡ ꯍꯞꯇꯥ ꯑꯃ ꯂꯩꯔꯒꯁꯨ 2 ꯑꯃ ꯐꯥꯕ ꯁꯤꯅ ꯆꯦꯟꯊꯕꯗꯅꯅꯦ ꯏꯖꯠ ꯁꯣꯛꯄꯗꯅ ꯍꯣꯜ ꯇꯧꯖꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯣꯛꯑꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯄꯤꯟ ꯄꯣꯏꯟꯗꯣ ꯑꯗꯨꯝ ꯊꯤꯜꯂꯒ ꯉꯥꯡꯉꯛꯄꯅꯤꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯛ ꯈꯪꯅ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ